Moirang Municipal Area gi Omba Nurathel Garden changpham gi Takmupat ka tainariba Mapham sing amadi Sendra lambi changphamda hangliba fast food sing asi mobile Oina Hangbiyu Mapham asida permanent structure sing shajilliba asi ngasimak louthokpiyu natrabadi Municipality da Sidokhallagani haina Moirang AC gi MLA Thongam Shanti na phongdokkhre wafam asi ngasi Omba Nurathel Garden changpham mayada ngasidagi saba horaga dauriba Children Park ke fibam yengsinba lakpada MLA Thongam Shanti na phongdokkhibani yengsin khongchet aduga mari leina MLA Thongam Shanti na hai Omba Nurathel Garden amadi Sendra gi lambi nakalda fast food sing hangduna imung punaba hotnariba asi afaba khongthangni Mapham asida mobile oina fast food hangbada athingba amata leite adubo Mapham asida permanent structure sing shajilliba asidi khudakta lepiyu permanent structure sajinba sina tourist spot sing gi fazaba hantahalle Mapham asida leiriba yum amadi dukan sing ase masa-masagi lamda sabiyo lambi Mapal nakna municipal area da sajin bigano permanent structure sing saramba leirabadi khudakta shidok-hallagani natrabadi SDO Moiranga khanaraga athuba matamda eviction tawragani haina mahakna makha takhi Sendra ki nakanda phongdokkhre hotel to bidana paisa tanbi bai chiminau singa ina haijani madi paisa tanmiyo mayam gi chanthok lambi leina na bkhona bibada koi kaita pandu pijaro madi am phajana makha dum chathabiyo tawudabu permanent structure to bigadu akoi mobile loina phajana to biyo mayam gi nungai na bkhona biyo mayam paisa tanam jo na biyo kaibo mobile loina tawruktraba permanent structure loina tawragadi mado koi sarkar na tumina leibe yaro adu municipality ek ki makha da sarkar gi tawpham thokbodo koi tawrakani hebisima I Prajai Pipe Sing Dike Chiminau Tabjage, Aduna same thing. Sendra to is Samana, Ombagi Sangibala business, Ombagi, Takmupat area, permanent structure to Viraga, Hotel Pongani Amatone, Louthokpiyu, Aduna Madupasatan Bio, the Sodom, Nuaida Tokyo, the mobile door in Tokyo, mobile network equipment to my Yabang, and I is the only stop to the Hijack, Ombachim Chambayi, Rice High Chair, Democracy to Foga, the Lamahilba, Atuma of the eviction to Nanava, is the other, I am report Pinanava. Yengsin Kongchet Aduda Yaukiba Moirang Municipal Council Ge Chief Executive Officer Kiam Chandrakumar na hai Moirang Municipal Council na koliba Sendra gi lambi amadi Omba Nurathel Garden changpham gi lambi asida lanai mioi kharana lam khopchinduna dukan fast food shajilliba sing asi athubada louthokpiyu haina mamangda order thokiba leikre adubu order adu indaduna ngasi nungthil pung manga fawbugi manungda louthoktrabati excavator sizinaduna Sidokhallagani haina mahakna makha takhi ngasigi yengsin khongchet aduda MLA Shanti na luchingba team aduna fast food hangliba sing adugi mapu unaduna wakhal taminakhe marak asida permanent structure shajilliba sing adu masa-masa na sidokpa hongnakre haidi Manipura Moirang Loktak and Limsa, Manipuri Manunda, Simukatri Lise, Yam Riero Pony, and Masi when preserved to the Vedi, Adumasi when a luxury issue, Honorable MLA, children Pamasarani, then Ading among the Hana, public notification of the Toksagram, Maduda in a Mayam, Tamdani in Haraganda, Ikwegi Tourist Center, Oriba, Sendra Tourist Resort, then at the Omba Nurathel Garden, High Basigila, will be sing not yet Oi Asapot Yonba, Ladiba, Dukan, Mama, Stole, Masama, Yamama. Masi permanent structure in Shajilliba, I go in a preserve Toniva, I could Loktak area, wetland area, Manjing, Mokogi, West Mayamjana, Aduna Suhe, and Mochila Pagima, but then Adumatata, I will lambi sing a Sequoia VIP, Yamtona Palambini, Aduna, not yet and Corser Mayamna authorizedly, not illegally, when a Masi occupied Toxilaganda, Masito Silapuseko Yamton Tapo, Dragadi, Oi Mamanga, the Jeramasu, Aujiti Masia, they were coming I notification of a Toxagre.